ꯇꯣꯝꯆꯧ, ꯅꯪꯒꯤ ꯅꯈꯨꯠꯁꯤ ꯀꯃꯥꯏꯅ ꯁꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯁꯤ ꯅꯪ ꯀꯔꯤꯃꯠꯇ ꯅꯤꯡꯁꯤꯡꯗ꯭ꯔꯕ꯭ꯔꯥ? ꯏꯇꯥꯎ, ꯅꯤꯡꯁꯤꯡꯗ꯭ꯔꯦꯕꯣ. ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯈꯨꯠ ꯑꯅꯤꯁꯦ ꯑꯗꯨꯃꯛ ꯌꯥꯎꯗꯅ ꯂꯩꯔꯝꯂꯦ. ꯑꯗꯨ ꯅꯪꯅ ꯒ꯭ꯌꯥꯟ ꯃꯥꯡꯗ꯭ꯔꯤꯀꯥꯟꯗꯗꯤ ꯀꯔꯤ ꯊꯕꯛꯇꯤ ꯇꯧꯈꯤꯒꯦ ꯀꯔꯤꯃꯠꯇ ꯅꯤꯡꯁꯤꯡꯗ꯭ꯔꯕꯣ? ꯏꯇꯥꯎ, ꯑꯩꯗꯣ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯗꯒꯤ ꯍꯜꯂꯛꯄꯅꯤ. ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯎꯃꯪꯗꯣ ꯃꯤꯁꯨ ꯄꯥꯛꯅ ꯆꯪꯅꯗꯦꯗꯅ. ꯑꯩꯅ ꯂꯝꯕꯤꯗꯣ ꯃꯗꯨꯗ ꯈꯔ ꯁꯝꯃꯅꯤ ꯍꯥꯏꯗꯨꯅ ꯑꯩ ꯑꯗꯨꯗ ꯐꯥꯎꯔꯒ ꯂꯥꯛꯄꯅꯤ. ꯑꯗꯨꯗꯒꯤꯗꯤ ꯑꯩ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯕꯅꯤꯅꯦ. ꯏꯇꯥꯎꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯎꯃꯪꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯩꯐꯝ ꯊꯣꯛꯏꯅ. ꯑꯩꯒꯤ ꯃꯇꯨꯡꯗꯁꯨ ꯈꯨꯡꯒꯪꯒꯤ ꯃꯤꯑꯣꯏ ꯈꯔ ꯑꯗꯨꯒꯤ ꯎꯃꯪꯗꯨꯗ ꯆꯪꯈꯤꯕꯗꯒꯤ ꯑꯗꯨꯃꯛ ꯊꯣꯛꯂꯛꯇꯦ ꯍꯥꯏ. ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯗ꯭ꯔꯦ. ꯑꯗꯨꯅ ꯎꯃꯪ ꯑꯁꯦ ꯄꯥꯛ ꯀꯅꯥꯅꯁꯨ ꯀꯔꯤꯃꯠꯇ ꯆꯪꯅꯗ꯭ꯔꯦ. ꯍꯣꯏꯅꯦ ꯏꯇꯥꯎ, ꯎꯃꯪꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯂꯩꯔꯝꯕꯁꯨ ꯌꯥꯏ. ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯏꯇꯥꯎꯅ ꯑꯁꯨꯝꯅ ꯂꯩꯕꯁꯦ. ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯏꯇꯥꯎ, ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝꯅ ꯇꯝꯂꯝꯕꯅꯅꯤ. ꯂꯥꯛꯑꯣ, ꯌꯨꯝꯗ ꯍꯟꯅꯅꯕ ꯇꯧꯔꯁꯤ. ꯍꯌꯦꯡ ꯑꯃꯨꯛ ꯄꯨꯟꯕ ꯍꯥꯏꯗꯨꯅꯤ. ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯥꯌꯁꯀꯥꯟꯇꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤꯁꯨ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ. ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯅ ꯇꯥꯕꯤꯔꯒ ꯅꯨꯡꯉꯥꯏꯇꯦ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯨ. ꯂꯥꯏꯛ, ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯁꯨ ꯀꯥꯎꯕꯤꯔꯝꯒꯅꯨ. ꯃꯌꯥꯝ ꯍꯧꯖꯤꯛꯀꯥꯟꯁꯤ ꯃꯩꯁꯨ ꯆꯥꯡ ꯅꯥꯏꯅ ꯂꯥꯛꯇ꯭ꯔꯦ. ꯑꯗꯨꯒ ꯅꯣꯡ ꯅꯨꯡꯁꯤꯠꯀꯤ ꯐꯤꯕꯝꯁꯨ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗ ꯂꯩ. ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯣꯏꯅ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯤ. ꯑꯋꯥꯕ ꯇꯥꯔꯕ ꯀꯥꯟꯗꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯑꯗꯨꯃꯛ ꯄꯥꯡꯅꯁꯤ. ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯃꯈꯥ ꯇꯥꯃꯤꯟꯅꯔꯁꯤ. ꯁꯍꯔꯒꯤ ꯅꯤꯜ ꯈꯣꯡꯕ ꯃꯔꯛꯇꯒꯤ ꯈꯔ ꯂꯥꯞꯇꯛꯅ ꯂꯩꯕ ꯈꯨꯡꯒꯪ ꯑꯃꯗꯅꯤ ꯌꯥꯝꯅ ꯂꯥꯏꯔꯕ, ꯆꯝꯖꯕ, ꯊꯃꯣꯏꯗꯤ ꯁꯦꯡꯖꯕ ꯅꯨꯄꯥ ꯃꯆꯥ ꯙꯤꯔꯦꯟ ꯀꯧꯕ ꯑꯃ ꯂꯩꯔꯝꯃꯤ. ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯁꯤꯅ ꯃꯤꯒꯤ ꯏꯪꯈꯣꯜꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯔꯒ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯜꯂꯝꯃꯤ. ꯑꯗꯨꯒ ꯙꯤꯔꯦꯟꯒꯤ ꯃꯄꯥꯗꯤ ꯊꯧꯗꯣꯛ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯨꯠ ꯑꯅꯤꯃꯛ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ. ꯙꯤꯔꯦꯟꯁꯨ ꯃꯥꯅ ꯉꯝꯕ ꯊꯕꯛꯇꯤ ꯑꯗꯨꯃꯛ ꯁꯨꯔꯝꯃꯤ. ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯝꯗꯦ. ꯑꯌꯥꯝꯕ ꯏꯃꯨꯡꯒꯤ ꯚꯥꯔ ꯄꯨꯝꯕ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯄꯨꯕꯅꯤ. ꯚꯥꯏ, ꯉꯁꯤꯗꯤ ꯏꯕꯥꯅꯤ ꯊꯕꯛ ꯁꯨꯕꯁꯦ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔ ꯃꯥꯜꯂꯦ. ꯀꯃꯥꯏꯅ ꯇꯧꯅꯤ? ꯇꯨꯔꯦꯟꯁꯤ ꯂꯥꯜꯂꯒ ꯂꯝꯕꯤꯗ ꯆꯠꯂꯕꯗꯤ ꯏꯕꯥꯅꯤ ꯌꯨꯝ ꯌꯧꯕꯗ ꯊꯦꯡꯒꯗꯕ ꯃꯥꯜꯂꯤꯗ. ꯑꯗꯨꯗꯤ ꯏꯇꯥꯎ, ꯎꯃꯪꯒꯤ ꯑꯁꯝꯕ ꯂꯝꯕꯤꯁꯦ ꯑꯁꯤꯗ ꯑꯣꯏꯅ ꯆꯠꯂꯁꯤꯔꯣ? ꯍꯦꯔꯥ ꯏꯇꯥꯎ, ꯎꯃꯪꯒꯤ ꯂꯝꯕꯤꯁꯤꯗꯗꯤ ꯆꯠꯀꯨꯝꯁꯤꯗ. ꯃꯤ ꯀꯅꯥꯝꯇꯁꯨ ꯆꯪꯅꯗꯕꯁꯤꯕꯨ. ꯎꯃꯪꯁꯤꯗ ꯆꯪꯉꯨꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯍꯜꯂꯛꯇꯦꯅ ꯈꯨꯡꯒꯪꯒꯤ ꯃꯤꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯗꯨꯗꯤ. ꯏꯇꯥꯎ, ꯃꯁꯤꯗꯗꯤ ꯆꯠꯀꯨꯝꯁꯤꯗ. ꯍꯦꯔꯥ ꯏꯇꯥꯎ, ꯅꯨꯄꯥ ꯃꯥꯟꯗꯦꯗ. ꯃꯤꯅ ꯄꯪꯍꯥꯏ ꯍꯥꯏꯅꯕꯕꯨ ꯍꯧꯖꯤꯛ ꯃꯇꯝꯗꯕꯨ ꯀꯗꯥꯏꯗꯒꯤ ꯕꯨꯠꯅꯣꯅꯦ? ꯍꯤꯡꯆꯥꯕꯒꯗꯨꯗꯤ ꯊꯥꯏꯅꯒꯤ ꯋꯥꯔꯤꯅꯤꯗ. ꯍꯣꯏꯗ ꯏꯇꯥꯎ, ꯃꯤꯅ ꯄꯪꯍꯥꯏ ꯍꯥꯏꯅꯕꯁꯨ ꯑꯣꯏꯔꯝꯒꯅꯤ. ꯅꯣꯡꯃꯇ ꯑꯩꯈꯣꯏꯅ ꯆꯪꯂꯨꯕꯁꯨ ꯂꯩꯇꯦ. ꯀꯔꯤ ꯂꯩ ꯍꯥꯏꯕꯅꯣꯁꯨ ꯈꯪꯗꯦ. ꯀꯔꯤꯝꯇꯁꯨ ꯂꯩꯔꯝꯗꯕ ꯌꯥꯏꯗ. ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯝꯕ ꯎꯃꯪꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯂꯝꯃꯤ. ꯃꯈꯣꯏꯅ ꯁꯨꯝ ꯆꯠꯄꯗ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯝꯃꯤ. ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯗ ꯎꯃꯪꯗꯨꯒꯤ ꯃꯌꯥꯏ ꯑꯣꯏꯔꯞꯅꯅꯤ. ꯃꯗꯨꯗ ꯍꯤꯡꯆꯥꯕ ꯑꯃꯅ ꯃꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯏꯇꯥꯎ, ꯀꯔꯤꯅꯣ? ꯑꯥꯗ ꯑꯃ ꯂꯩꯔꯦꯅꯦꯍꯦ. ꯑꯩꯅ ꯇꯥꯏꯕꯪ ꯃꯤ ꯆꯥꯔꯛꯇ꯭ꯔꯤꯕꯁꯤ ꯌꯥꯝꯅ ꯀꯨꯏꯔꯕꯅꯤ. ꯉꯁꯤꯗꯤ ꯅꯈꯣꯏ ꯑꯅꯤ ꯑꯁꯤ ꯑꯩꯒꯤ ꯆꯥꯛꯊꯥꯛ ꯑꯣꯏꯕ ꯇꯥꯔꯦꯗꯅ. ꯃꯃꯥꯟꯅꯕ ꯑꯃꯗꯤ ꯀꯤꯃꯟꯈꯤꯕꯅ ꯋꯥ ꯉꯥꯡꯕ ꯐꯥꯎ ꯊꯣꯛꯈꯤꯗ꯭ꯔꯦ. ꯃꯈꯣꯏ ꯑꯅꯤꯅ ꯍꯤꯡꯆꯥꯕ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯀꯟꯕꯤꯅꯕ ꯍꯥꯏꯖꯔꯝꯃꯤ. ꯑꯗꯨꯕꯨ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯤꯔꯝꯗꯦ. ꯅꯈꯣꯏ ꯈꯪꯗꯕ꯭ꯔꯥ? ꯎꯃꯪ ꯑꯁꯤꯗ ꯆꯪꯈꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯇꯦ ꯍꯥꯏꯕꯁꯦ. ꯅꯈꯣꯏꯅ ꯈꯪꯅ ꯑꯩꯕꯨ ꯁꯤꯠꯇꯗꯅ ꯎꯃꯪ ꯑꯁꯤꯗ ꯂꯥꯛꯄ ꯅꯠꯇꯕ꯭ꯔꯥ? ꯅꯈꯣꯏꯅ ꯎꯃꯪ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯑꯩꯒꯤ ꯆꯥꯛꯊꯥꯛꯀꯤꯗꯃꯛꯇꯅꯤ. ꯑꯗꯨꯅ ꯅꯈꯣꯏꯕꯨ ꯀꯟꯕꯤꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ. ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯩꯅ ꯍꯧꯖꯤꯛꯃꯛ ꯂꯣꯏꯅ ꯆꯥꯊꯣꯛꯀꯅꯤ. ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯅꯤ ꯑꯗꯨ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯆꯥꯊꯣꯛꯈꯤꯔꯝꯃꯤ. ꯈꯨꯟꯖꯥ ꯃꯌꯥꯝ ꯆꯪꯗꯨꯅ ꯅꯨꯄꯥ ꯑꯅꯤꯗꯨꯕꯨ ꯊꯤꯔꯝꯃꯤ. ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯐꯪꯕꯗꯤ ꯉꯝꯂꯝꯗꯦ. ꯑꯁꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯎꯃꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯅ ꯑꯃꯨꯛ ꯍꯟꯅ ꯆꯪꯗꯕ ꯍꯥꯏꯗꯨꯅ ꯋꯥꯔꯦꯞ ꯂꯧꯅꯔꯝꯃꯤ. ꯀꯔꯤꯒꯨꯝꯕ ꯆꯪꯂꯕꯗꯤ ꯃꯁꯥ ꯃꯁꯥꯒꯤ ꯗꯥꯏꯇꯅꯤ ꯍꯥꯏꯅ ꯋꯥꯔꯦꯞ ꯀꯌꯥ ꯑꯃꯁꯨ ꯂꯧꯔꯝꯃꯤ.
ꯃꯇꯝꯗꯤ ꯑꯁꯨꯝ ꯑꯁꯨꯝ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯊꯕꯛ ꯁꯨꯐꯝꯗ ꯙꯤꯔꯦꯟꯒꯤ ꯃꯃꯥ ꯑꯗꯨ ꯋꯥꯟꯊꯔꯦ ꯍꯥꯏꯗꯨꯅ ꯙꯤꯔꯦꯟꯕꯨ ꯀꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯙꯤꯔꯦꯟꯒꯤ ꯃꯃꯥꯅ ꯅꯥꯗꯨꯅ ꯂꯩꯈꯤꯕꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯋꯥꯕ ꯈꯪꯍꯦꯟ ꯍꯦꯟꯖꯤꯟꯈ꯭ꯔꯦ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯙꯤꯔꯦꯟ ꯃꯍꯥꯛ ꯁꯤꯡ ꯆꯟꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯤꯡꯁꯤꯡ ꯑꯗꯨ ꯌꯣꯜꯂꯒ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥ ꯈꯔ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯂꯝꯃꯤ꯫ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯑꯅꯥꯕ ꯑꯗꯨꯗꯤ ꯈꯪꯍꯦꯟ ꯍꯦꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯆꯥꯕ ꯊꯛꯄꯁꯨ ꯃꯄꯨꯡ ꯐꯥꯅ ꯑꯃꯠꯇ ꯆꯥꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯄꯥ ꯑꯗꯨꯁꯨ ꯃꯁꯥ ꯌꯥꯝꯅ ꯁꯣꯟꯖꯤꯜꯂꯦ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯙꯤꯔꯦꯟ ꯑꯗꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯑꯩꯅ ꯁꯨꯃꯥꯏꯅ ꯑꯇꯥꯕ ꯁꯤꯡ ꯈꯔ ꯈꯨꯜꯂ ꯌꯣꯟꯕꯁꯤꯅꯗꯤ ꯌꯥꯔꯔꯣꯏ꯫ ꯑꯩ ꯎꯃꯪꯁꯤꯗ ꯆꯠꯂꯒ ꯁꯤꯡ ꯈꯔ ꯌꯥꯜꯂꯨꯗꯕ ꯌꯥꯗꯦ꯫ ꯎꯃꯪꯁꯤꯗꯗꯤ ꯑꯆꯧ ꯑꯆꯧꯕ ꯁꯤꯡꯁꯨ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ꯫ ꯃꯗꯨ ꯌꯣꯜꯂꯕꯗꯤ ꯄꯩꯁꯥ ꯌꯥꯝꯅ ꯐꯪꯒꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯃꯥ ꯏꯄꯥ ꯑꯅꯤꯁꯦ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯕ ꯉꯝꯒꯅꯤ꯫ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯑꯇꯣꯞꯄ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯔꯣꯏ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯎꯃꯪ ꯑꯗꯨꯗ ꯁꯤꯡ ꯆꯟꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯤꯡ ꯆꯟꯕ ꯎꯃꯪ ꯑꯗꯨꯗ ꯆꯪꯈꯤꯕꯗ ꯎꯍꯧꯕ ꯃꯤꯁꯤꯡꯅ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯁꯣꯜꯍꯧꯏ, ꯃꯁꯤꯕꯨ ꯙꯤꯔꯦꯟꯗꯨ ꯅꯠꯇ꯭ꯔꯅꯦ? ꯀꯔꯤꯒꯤꯅꯣ ꯃꯍꯥꯛꯅ ꯎꯃꯪ ꯑꯁꯤꯗ ꯆꯪꯂꯤꯕꯁꯦ? ꯑꯣ, ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯅꯤꯗꯣ, ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯅꯨꯃꯤꯠꯁꯤꯗꯤ ꯌꯧꯔꯝꯂꯦꯗꯅ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯥꯁꯤꯜꯂꯛꯂꯦꯅꯦ꯫ ꯑꯩꯗꯤ ꯁꯤꯡꯁꯤ ꯌꯥꯜꯂꯤꯀꯥꯟꯗ ꯀꯔꯤꯃꯠꯇ ꯈꯪꯍꯧꯗ꯭ꯔꯦꯅꯦ꯫ ꯁꯤꯡꯁꯤꯡ ꯑꯁꯤ ꯑꯩ ꯊꯨꯅ ꯌꯣꯜꯂꯨꯗꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯁꯤꯡꯁꯤꯡ ꯑꯗꯨ ꯄꯨꯜꯂꯒ ꯃꯌꯨꯝꯗ ꯍꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯗ ꯃꯍꯥꯛꯀꯤ ꯅꯥꯀꯜꯗ ꯍꯤꯡꯆꯥꯕ ꯑꯗꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯍꯥ ꯍꯥ ꯍꯥ, ꯉꯁꯤꯗꯤ ꯅꯪꯒꯤ ꯑꯃꯨꯛ ꯇꯥꯔꯦꯗꯅ꯫ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯑꯩꯅ ꯃꯤ ꯑꯁꯦ ꯆꯥꯕ ꯐꯪꯂꯛꯇ꯭ꯔꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯅꯪ ꯑꯣꯏꯅ ꯆꯥꯕ ꯇꯥꯔꯦꯗꯅ꯫ ꯑꯁꯨꯝꯅ ꯍꯤꯡꯆꯥꯕ ꯑꯗꯨ ꯊꯣꯔꯛꯄ ꯑꯗꯨꯗ ꯙꯤꯔꯦꯟ ꯑꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯙꯤꯔꯦꯟ ꯑꯗꯨꯅ ꯊꯧꯅꯥ ꯂꯩꯅ ꯃꯉꯣꯟꯗ ꯑꯀꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯅ ꯍꯤꯡꯆꯥꯕꯗꯨꯒ ꯊꯦꯡꯅꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯉꯁꯤ ꯑꯩꯅ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯔꯨꯔꯕꯗꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅ ꯂꯥꯛꯆꯈꯤꯒꯅꯤ꯫ ꯑꯗꯨꯅ ꯑꯩ ꯃꯍꯥꯛ ꯀꯤꯕ ꯌꯥꯗꯦ꯫ ꯑꯩꯒ ꯊꯦꯡꯅꯒꯗꯕꯅꯤ꯫ ꯐꯔꯦ ꯍꯤꯡꯆꯥꯕ, ꯅꯪꯅ ꯑꯩ ꯆꯥꯒꯦ ꯍꯥꯏꯕꯗꯣ ꯆꯥꯎ, ꯀꯔꯤꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯐꯝ ꯈꯔꯁꯦ ꯅꯪꯅ ꯇꯥꯈꯣ꯫ ꯑꯩꯗꯤ ꯑꯁꯣꯟꯕꯤ ꯏꯃꯥꯒ ꯏꯄꯥꯒ ꯑꯩꯒꯇꯪ ꯂꯩꯕꯅꯤ꯫ ꯑꯩ ꯂꯩꯇ꯭ꯔꯕꯗꯤ ꯃꯈꯣꯏꯗꯤ ꯀꯅꯥꯅ ꯌꯣꯛꯍꯧꯒꯅꯤ? ꯑꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯆꯥꯒꯦ ꯍꯥꯏꯔꯕꯁꯨ ꯑꯩ ꯌꯨꯝꯗ ꯍꯥꯟꯅ ꯆꯠꯂꯨꯈꯤꯒꯦ꯫ ꯏꯃꯥ ꯏꯄꯥꯒꯤꯗꯃꯛꯇ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯥꯡꯗꯨꯅ ꯊꯝꯂꯝꯒꯦ꯫ ꯑꯗꯨꯒ ꯑꯩ ꯃꯐꯝꯁꯤꯗ ꯂꯥꯛꯀꯦ꯫ ꯑꯗꯨꯒ ꯅꯪꯅ ꯆꯥꯅꯤꯡꯕꯗꯣ ꯑꯗꯨꯃꯛ ꯆꯥꯎ꯫ ꯀꯔꯤ ꯍꯥꯏꯕ ꯃꯤꯑꯣꯏꯕ? ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯀꯗꯔ ꯑꯩꯅ ꯂꯣꯏꯅ ꯈꯪꯏ꯫ ꯅꯪꯅ ꯆꯠꯈ꯭ꯔꯒ ꯑꯃꯨꯛ ꯍꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯑꯣꯏ꯫ ꯃꯁꯤ ꯑꯩꯅ ꯈꯪꯏ꯫ ꯑꯗꯨꯅ ꯅꯪ ꯈꯨꯗꯛ ꯑꯁꯤꯗ ꯑꯗꯨꯃꯛ ꯆꯥꯔꯒꯗꯕꯅꯤ꯫ ꯐꯔꯦ ꯐꯔꯦ ꯍꯤꯡꯆꯥꯕ, ꯅꯪꯅ ꯑꯗꯨꯝꯅ ꯁꯤꯡꯅꯔꯕꯗꯤ ꯑꯩꯅꯁꯨ ꯅꯪꯕꯨ ꯁꯤꯡꯅꯒꯅꯤ꯫ ꯑꯉꯝ ꯑꯉꯝꯕ ꯆꯥꯡꯌꯦꯡꯅꯔꯁꯤ ꯑꯗꯨꯗꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯍꯤꯡꯆꯥꯕ ꯑꯗꯨꯁꯨ ꯑꯀꯤꯕꯗꯤ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯕꯥꯅꯤ ꯆꯥꯡꯌꯦꯡꯅꯗ꯭ꯔꯤꯀꯥꯟꯗ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯁꯛ ꯇꯥꯛꯅꯁꯤ꯫ ꯑꯩꯒꯤꯗꯤ ꯏꯃꯥ ꯏꯄꯥ ꯁꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯏꯃꯥ ꯏꯄꯥꯁꯤ ꯌꯥꯝꯅ ꯁꯣꯜꯂꯦ꯫ ꯑꯗꯨꯗꯤ ꯍꯥꯏꯔꯣ, ꯅꯪꯒꯤ ꯅꯃꯥꯅꯄꯥꯗꯤ ꯀꯅꯥꯅꯣ? ꯃꯐꯝ ꯑꯁꯤꯗ ꯅꯪꯅ ꯀꯝꯗꯧꯅ ꯂꯩꯔꯝꯂꯤꯕꯅꯣ? ꯑꯁꯨꯝꯅ ꯙꯤꯔꯦꯟꯅ ꯍꯤꯡꯆꯥꯕ ꯑꯗꯨꯗ ꯍꯪꯂꯛꯄ ꯑꯗꯨꯗ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯙꯤꯔꯦꯟ ꯑꯗꯨꯗ ꯃꯥꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯔꯛꯂꯝꯃꯤ꯫ ꯑꯩꯅ ꯎꯃꯪꯁꯤꯗ ꯂꯥꯛꯄꯗ ꯆꯥꯈꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯅꯪꯗꯧꯅ ꯊꯧꯅꯥ ꯐꯕ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤ꯫ ꯐꯔꯦ, ꯑꯩꯒꯤ ꯋꯥꯔꯤ ꯅꯉꯣꯟꯗ ꯂꯤꯔꯒꯦ꯫ ꯑꯩ ꯑꯁꯤ ꯅꯤꯡꯊꯧ ꯃꯆꯥꯅꯤ꯫ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯁꯨꯅ ꯂꯩ꯫ ꯑꯗꯨꯕꯨ ꯑꯩꯁꯦ ꯅꯥꯄꯜ ꯌꯥꯝꯅ ꯆꯥꯎꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯏ꯫ ꯑꯗꯨꯅ ꯑꯩꯅ ꯏꯃꯥ ꯏꯄꯥ ꯑꯁꯤ ꯌꯥꯝꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃꯇ ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯍꯔꯥꯎꯅꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯈꯤꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯅ ꯃꯈꯣꯏꯕꯨ ꯑꯣꯠꯄꯤꯈꯤ, ꯅꯩꯕꯤꯈꯤ꯫ ꯏꯃꯥ ꯏꯄꯥꯅꯤ ꯍꯥꯏꯕ ꯐꯥꯎ ꯀꯥꯎꯅ ꯃꯈꯣꯏꯗ ꯆꯩ ꯊꯥꯡꯈꯤ꯫ ꯃꯗꯨꯒꯤ ꯃꯍꯩꯅ ꯅꯣꯡꯃ ꯑꯩꯒꯤ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯁꯥꯞ ꯇꯧꯈꯤꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯍꯩꯅꯅꯤ ꯑꯩꯅ ꯉꯁꯤ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤꯕꯁꯦ꯫ ꯑꯗꯨꯗꯤ ꯅꯪꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩꯅꯤ꯫ ꯏꯃꯥ ꯏꯄꯥꯕꯨ ꯅꯪꯅ ꯇꯥꯊꯤꯅ ꯇꯧꯔꯨꯕꯒꯤ ꯃꯍꯩꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯪꯅ ꯃꯤꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯤꯕꯨ ꯆꯥꯔꯤꯕ? ꯑꯩꯅ ꯃꯤ ꯆꯥꯔꯤꯕꯒꯤ ꯃꯔꯝꯗꯤ ꯑꯩꯗꯤ ꯇꯥꯏꯕꯪ ꯃꯤꯒꯨꯝꯅ ꯑꯗꯨꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯣ ꯐꯪꯗ꯭ꯔꯦ꯫
ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯕꯨ ꯀꯜꯂꯛꯄꯅ ꯑꯩꯅ ꯃꯈꯣꯏꯕꯨ ꯆꯥꯔꯤꯕꯅꯤ꯫ ꯑꯉꯛꯄꯅꯤ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯉꯛꯇꯕ ꯉꯝꯗꯦ꯫ ꯅꯪꯒꯤ ꯅꯄꯥꯞ ꯑꯗꯨꯕꯨ ꯀꯣꯛꯅꯕ ꯍꯣꯠꯅꯒꯦꯗꯤ ꯍꯥꯏꯗꯗꯅ ꯃꯤꯕꯨ ꯀꯜꯂꯛꯇꯨꯅ ꯅꯪꯅ ꯆꯥꯔꯤꯕ ꯃꯗꯨꯗꯤ ꯅꯪꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩꯅꯤ꯫ ꯅꯪꯒꯤ ꯄꯥꯞ ꯑꯗꯨ ꯀꯣꯛꯅꯕ ꯅꯪꯅ ꯀꯔꯤꯒꯤ ꯍꯣꯠꯅꯗꯦ? ꯑꯐꯕ ꯂꯝꯕꯤꯗ ꯆꯠꯂꯕꯗꯤ ꯅꯪꯒꯤ ꯄꯥꯞ ꯑꯗꯨ ꯅꯍꯥꯟꯅ ꯀꯣꯛꯂꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯅꯪꯗꯤ ꯄꯥꯞ ꯑꯃꯒꯤ ꯃꯊꯛꯇ ꯑꯃꯃꯨꯛ ꯍꯥꯞꯆꯤꯜꯂꯦ꯫ ꯑꯗꯨꯅꯗꯤ ꯅꯪ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝꯗ ꯑꯗꯨꯃꯛ ꯂꯩꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯆꯥꯡꯌꯦꯡꯅꯕ ꯇꯥꯕꯅꯤ꯫ ꯅꯪꯒ ꯑꯩꯒ ꯑꯉꯝ ꯑꯉꯝ ꯍꯥꯠꯇꯣꯛꯅꯔꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯍꯤꯡꯆꯥꯕ ꯑꯗꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯄꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯛꯏ꯫ ꯃꯔꯨꯞ ꯀꯨꯝꯂꯕ, ꯉꯁꯤꯗꯤ ꯅꯪ ꯑꯩꯕꯨ ꯋꯥꯈꯜ ꯑꯃ ꯂꯥꯛꯍꯜꯂꯦ꯫ ꯑꯩꯅ ꯇꯧꯔꯨꯕ ꯄꯥꯞ ꯑꯁꯤ ꯑꯩ ꯀꯩꯗꯧꯅꯨꯡꯗꯁꯨ ꯀꯣꯛꯄ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯕꯨ ꯑꯩ ꯉꯁꯤꯗꯒꯤꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤ ꯑꯃꯨꯛ ꯍꯟꯅ ꯆꯥꯔꯔꯣꯏ꯫ ꯑꯩ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅꯁꯨ ꯆꯠꯂꯒꯦ꯫ ꯑꯩꯒꯤ ꯄꯥꯞ ꯑꯁꯤ ꯀꯣꯛꯅꯕ ꯑꯩ ꯃꯐꯝ ꯑꯃꯗ ꯂꯩꯖꯈ꯭ꯔꯒꯦ꯫ ꯃꯔꯨꯞꯁꯨ ꯌꯨꯝꯗ ꯍꯟꯕꯤꯔꯣ꯫ ꯅꯨꯡꯇꯤꯒꯤ ꯎꯃꯪ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯁꯤꯡ ꯃꯌꯥꯝ ꯌꯥꯜꯂꯒ ꯏꯃꯥ ꯏꯄꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯅꯕ ꯍꯣꯠꯅꯕꯤꯌꯨ꯫ ꯑꯩ ꯆꯠꯆꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯤꯡꯆꯥꯕ ꯑꯗꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯙꯤꯔꯦꯟ ꯑꯗꯨ ꯁꯤꯡ ꯄꯨꯗꯨꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯎꯃꯪꯗꯨꯗꯒꯤ ꯁꯤꯡ ꯄꯨꯊꯣꯔꯒ ꯍꯜꯂꯛꯄꯗ ꯈꯨꯡꯒꯪꯒꯤ ꯃꯤꯌꯥꯝ ꯑꯗꯨꯅꯁꯨ ꯉꯛꯂꯝꯃꯤ꯫ ꯎꯃꯪꯗꯨꯗ ꯆꯪꯈ꯭ꯔꯒ ꯊꯣꯔꯛꯄ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯑꯍꯥꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯎꯃꯪꯗꯨꯒꯤ ꯊꯧꯗꯣꯛꯀꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨꯗꯤ ꯙꯤꯔꯦꯟ ꯑꯗꯨꯅ ꯀꯅꯥꯗꯁꯨ ꯂꯤꯔꯝꯗꯦ꯫ ꯑꯁꯨꯝ ꯇꯧꯅ ꯙꯤꯔꯦꯟ ꯑꯗꯨꯅ ꯎꯃꯪ ꯑꯗꯨꯗ ꯆꯠꯂꯒ ꯌꯥꯝꯂꯕ ꯁꯤꯡ ꯀꯌꯥ ꯑꯃ ꯌꯥꯟꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨ ꯃꯍꯥꯛꯅ ꯄꯨꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯈꯤꯔꯝꯃꯤ꯫